ꯑꯗꯨꯅꯦ ꯍꯥꯏꯕ ꯏꯇꯥꯎ Bro ꯀꯩꯅꯣꯝꯇ ꯉꯥꯏꯈꯣ ꯀꯩ ꯍꯥꯏꯒꯦ Bro ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯅꯝꯃꯤꯀꯣ ꯃꯅꯤꯄꯨꯔꯁꯤꯗ ꯗꯤꯁꯇ꯭ꯔꯤꯛ ꯀꯌꯥ ꯂꯩ ꯈꯪꯕꯤꯕ꯭ꯔꯣ bro ꯑꯣ ꯑꯗꯨꯒꯤ ꯀꯣꯏꯁꯟꯗꯣ ꯑꯩ ꯈꯪꯕꯅꯤꯅꯦ 11 ꯅꯠꯇꯦꯗ bro ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯉꯁꯥꯏꯗꯁꯨ ꯅꯤꯡꯁꯤꯡꯉꯝꯕꯅꯤꯅꯦ ꯑꯗꯨꯝ ꯄꯨꯡ ꯑꯃꯒꯤ ꯃꯇꯨꯡꯗ ꯑꯁ ꯈꯪꯗ꯭ꯔꯦꯕꯣ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦ ꯃꯌꯥꯝꯁꯤꯒꯤ ꯅꯨꯄꯥꯗꯁꯨ ꯌꯥꯝ ꯆꯥꯎꯔ ꯃꯁꯥ ꯁ꯭ꯇꯦꯠꯀꯤ ꯗꯤꯁꯇ꯭ꯔꯤꯛꯄꯨ ꯈꯪꯗ꯭ꯔꯦ ꯉꯥꯏꯈꯣꯅꯦ bro ꯑꯩꯁ ꯀꯥꯏꯗꯅꯣ bro ꯕꯦꯔꯥꯅꯤꯅꯦ ꯍꯧꯖꯤꯛꯀꯤ ꯑꯗꯨꯃꯥꯏꯅ ꯅꯪꯉꯣꯟꯗꯁꯨ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯑꯩ ꯍꯥꯏꯒꯦ ꯇꯥꯎ ꯂꯥꯎ ꯑꯣꯀꯦ ꯃꯅꯤꯄꯨꯔ ꯑꯁꯦ ꯗꯤꯁꯇ꯭ꯔꯤꯛ 13 ꯊꯣꯛꯅ ꯈꯥꯏꯗꯣꯛꯏ ꯍꯥꯏꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛ 13 ꯁꯤꯒꯤ ꯃꯃꯤꯡꯁꯤꯡ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯏꯝꯐꯥꯜ ꯏꯁ ꯏꯝꯐꯥꯜ ꯋꯦꯁ ꯕꯤꯁꯅꯨꯄꯨꯔ ꯆꯥꯟꯗꯦꯜ ꯆꯨꯔꯥꯆꯥꯟꯄꯨꯔ ꯀꯛꯆꯤꯡ ꯀꯥꯝꯖꯣꯡ ꯀꯥꯡꯄꯣꯛꯄꯤ ꯅꯣꯅꯦ ꯐꯔꯖ꯭ꯋꯥꯜ ꯁꯦꯅꯥꯄꯇꯤ ꯇꯃꯦꯡꯂꯣꯡ ꯇꯦꯡꯅꯧꯄꯥꯜ ꯊꯧꯕꯥꯜ ꯖꯤꯔꯤꯕꯥꯝ ꯑꯃꯁꯨꯡ ꯎꯈ꯭ꯔꯨꯜ ꯃꯁꯤꯁꯤꯡ ꯑꯁꯦ ꯍꯥꯟꯅꯗꯒꯤ ꯈꯪꯕ ꯃꯤ ꯌꯥꯎꯕ ꯇꯥꯔꯒꯗꯤ ꯀꯣꯃꯦꯟꯇ ꯈꯪꯉꯦ ꯍꯥꯏꯅ ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯑꯃꯨ Thank you so much for watching. See you in the next video.